ꯍꯩ ꯁꯟꯙꯔꯥꯅꯤ ꯑꯣ ꯁꯟꯙꯔꯥꯅꯤ ꯇꯥꯔꯤꯕ꯭ꯔꯅꯦ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦꯅꯦꯍꯦ ꯁꯦ ꯏꯃꯥꯅꯅꯦ ꯅꯈꯣꯏ ꯅꯅꯦ ꯍꯣꯏꯗꯒꯤꯅꯦ ꯑꯣꯟꯊꯣꯛꯅꯅꯦ ꯏꯀꯥꯏꯅꯅꯤꯅ ꯄꯨꯔꯛꯂꯤꯕꯅꯤꯁꯦ ꯍꯪꯒꯥꯝꯁꯦ ꯊꯣꯡꯉꯨꯅꯨ ꯀꯪꯅ ꯇꯧꯔꯒꯅꯦ ꯊꯥꯎ ꯃꯆꯨꯝ ꯈꯔ ꯍꯥꯞꯄꯒꯅꯦ ꯃꯨꯟꯅ ꯉꯧ ꯑꯣꯟꯊꯣꯛꯅ ꯆꯥꯅꯤꯡꯈ꯭ꯔꯦ ꯑꯩꯗꯤ ꯆꯥ ꯁꯥꯕ ꯐꯣꯡ ꯐꯣꯡ ꯁꯥꯕꯗꯨꯒꯅꯦ ꯃꯣꯔꯣꯛꯇꯣ ꯈꯔ ꯁꯥꯍꯜꯂꯨ ꯑꯗꯨꯒꯅꯦ ꯏꯃꯥꯅꯦ ꯍꯥꯎꯅ ꯑꯝꯇꯪ ꯆꯥꯒꯦꯁꯦ ꯃꯔꯩ ꯃꯨꯟꯅ ꯉꯧꯀꯣ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯅꯅꯦ ꯄꯨꯅ ꯂꯥꯛꯂꯤꯕꯅꯤ ꯁꯦ ꯃꯨꯜꯂꯦ ꯁꯤꯗꯤ ꯀꯥꯟꯅꯗꯦ ꯃꯩꯊꯛꯇ ꯉꯥꯏꯍꯥꯛ ꯊꯝꯃꯝꯒꯦ ꯍꯥꯎꯔꯅꯤꯗ ꯔꯨꯝꯗ ꯉꯥꯏꯍꯥꯛꯇꯪ ꯆꯪꯉꯒꯅꯦ ꯀꯥꯟꯅꯗꯦ ꯐꯣꯟꯗ ꯉꯥꯏꯍꯥꯛꯇꯪ ꯄꯥꯏꯔꯨꯈꯤꯒꯦ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯇꯧꯕꯗ ꯃꯣꯕꯥꯏꯜꯒ ꯑꯝꯇ ꯄꯥꯏꯕ ꯁꯪꯗꯤ ꯇꯧꯔꯤꯁꯤ ꯑꯃꯃꯨꯛ ꯊꯕꯛ ꯁꯨ ꯍꯣꯠꯅꯕꯗ ꯔꯨꯝꯗ ꯉꯥꯏꯍꯥꯛꯇꯪ ꯆꯪꯉꯒꯅꯦ ꯃꯣꯕꯥꯏꯜꯗꯨ ꯉꯥꯏꯍꯥꯛꯇꯪ ꯄꯥꯏꯔꯨꯈꯤꯒꯦ ꯁꯟꯙꯔꯥꯅꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯍꯪꯒꯥꯝ ꯑꯗꯣ ꯃꯩꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯊꯝꯂꯝꯂꯒ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯣꯕꯥꯏꯜꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯅꯤ ꯑꯁ ꯀꯨꯏꯔꯦ ꯃꯣꯕꯥꯏꯜꯗ ꯋꯥꯔꯤꯒ ꯁꯥꯟꯅꯗꯕ ꯊꯕꯛ ꯁꯨꯕ ꯍꯣꯠꯅꯕꯗꯅꯦ ꯐꯣꯟ ꯇꯧꯕꯒ ꯑꯃꯠꯇ ꯁꯪꯗꯦ ꯇꯧꯔꯒꯦ ꯍꯥꯏꯅ ꯇꯧꯔꯛꯂꯤꯕꯅꯤ ꯀꯔꯤꯅꯣꯅꯦ ꯑꯀꯥꯕ ꯃꯅꯝ ꯑꯃ ꯅꯝꯃꯤꯁꯤꯕꯣ ꯍꯩꯃꯥ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯒꯥꯝ ꯈꯔ ꯉꯧꯋꯦꯅ ꯍꯥꯏꯔꯝꯕꯗꯨꯕꯨ ꯍꯪꯒꯥꯝꯗꯨꯕꯨ ꯀꯥꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯁꯤꯒꯤ ꯃꯧꯁꯤꯗꯤꯅ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯍꯩꯃꯥ ꯍꯪꯒꯥꯝꯁꯤꯗꯤ ꯂꯣꯏꯅ ꯀꯥꯔꯦꯅꯦ ꯇꯧꯔꯤꯁꯦ ꯃꯩꯊꯛꯇ ꯃꯥꯅ ꯍꯪꯒꯥꯝꯁꯦ ꯊꯥꯡꯒꯠꯇꯨꯅ ꯊꯝꯂꯝꯂꯒ ꯀꯗꯥꯏ ꯇꯥꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ ꯃꯁꯤꯒꯤ ꯃꯧꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯉꯥꯡꯉꯨꯔꯦ ꯃꯆꯤꯟꯁꯤꯅꯃꯛ ꯀꯜꯂꯤꯕ ꯍꯥꯏ ꯁꯟꯙꯔꯥꯅꯤ ꯑꯣ ꯁꯟꯙꯔꯥꯅꯤ ꯀꯔꯤ ꯇꯧꯔꯤꯒꯦ ꯊꯣꯔꯛꯎꯅꯦ ꯃꯄꯥꯟꯗ ꯏꯟꯁꯥꯡꯁꯤꯕꯨ ꯃꯥꯅ ꯃꯊꯛꯇ ꯊꯥꯡꯒꯠꯂꯝꯃꯒ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣꯅꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯀꯣꯏ ꯂꯥꯎꯔꯅ ꯏꯄꯥ ꯄꯥꯈꯠꯂꯅ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯒꯦ ꯌꯦꯡꯉꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯪꯒꯥꯝꯁꯦ ꯀꯥꯍꯟꯒꯅꯨ ꯃꯔꯩ ꯃꯨꯟꯅ ꯉꯧ ꯍꯥꯏꯔꯝꯃꯒ ꯍꯤꯟꯖꯥꯡꯁꯤꯕꯨ ꯅꯪꯅ ꯊꯥꯗꯣꯛꯂꯝꯃꯒ ꯀꯗꯥꯏ ꯇꯥꯅ ꯆꯠꯂꯤꯕꯅꯣ ꯊꯕꯛ ꯑꯝꯇꯪ ꯁꯨꯕꯗ ꯃꯔꯩ ꯃꯨꯟꯅ ꯑꯣꯏꯅ ꯁꯨꯅꯤ ꯍꯥꯏꯕꯁꯦ ꯂꯩꯇ꯭ꯔꯕꯅꯤꯅꯦ ꯆꯥꯛ ꯊꯣꯡꯉꯨꯒꯅꯤ ꯐꯨꯠꯂꯦ ꯃꯥꯡꯈꯤꯅꯤ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯅꯪꯒꯤ ꯔꯨꯝꯗꯨꯒ ꯑꯩꯅ ꯐꯖꯅ ꯉꯧꯋꯦꯅ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯔꯝꯂꯒ ꯂꯣꯏꯅ ꯀꯥꯍꯜꯂꯦꯅꯦ ꯍꯪꯒꯥꯝꯁꯦ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯑꯁ ꯍꯣꯏꯅꯦ ꯂꯣꯏꯅ ꯀꯥꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯃꯨꯜꯂꯦꯅ ꯃꯩꯊꯛꯇ ꯉꯥꯏꯍꯥꯛꯇꯪ ꯌꯥꯏꯗꯨꯅ ꯊꯝꯃꯝꯕꯅꯤ ꯑꯁ ꯑꯣꯟꯊꯣꯛ ꯋꯥꯅ ꯑꯩꯅꯁꯨ ꯉꯧꯔꯒ ꯂꯣꯏꯅ ꯀꯥꯔꯦꯅꯦ ꯁꯤꯗꯤ ꯍꯩꯃꯥ ꯑꯩꯗꯤ ꯉꯥꯏꯍꯥꯛꯇꯪ ꯌꯥꯏꯔꯒ ꯌꯥꯒꯗ꯭ꯔꯥ ꯀꯩꯅꯣ ꯈꯜꯂꯨꯕꯅꯤ ꯍꯦ ꯑꯉꯥꯎꯕꯤ ꯅꯪꯁꯦ ꯑꯣꯟꯊꯣꯛꯄꯒꯤ ꯃꯧꯅꯤꯗꯀꯣ ꯀꯔꯤ ꯄꯥꯞ ꯇꯧꯅ ꯅꯪꯅ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯅ ꯐꯪꯉꯨꯕꯅꯣ ꯈꯪꯗꯦꯅꯦꯍꯦ ꯑꯩꯅ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯏꯀꯥꯏꯅ ꯅꯤꯔꯛꯂꯤꯕ ꯍꯪꯒꯥꯝꯁꯦ ꯂꯣꯏꯅ ꯀꯥꯍꯜꯂꯦꯗꯅ ꯅꯪꯅ ꯊꯕꯛꯇꯣ ꯇꯧꯔꯕꯗꯤ ꯃꯥꯏꯗꯣ ꯑꯣꯟꯁꯤꯟꯕ ꯍꯧꯅꯕꯅꯤꯅꯦ ꯔꯨꯝꯗ ꯆꯪꯗꯅ ꯀꯔꯤ ꯇꯧ ꯂꯩꯔꯤꯕꯅꯣ ꯑꯉꯥꯡꯅ ꯂꯥꯏ ꯐꯗꯤꯕꯤ ꯁꯥꯟꯅ ꯀꯣꯟ ꯇꯧꯅ ꯃꯣꯕꯥꯏꯜ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯝ ꯃꯤꯠꯀꯣ ꯂꯩꯔꯗꯅ ꯑꯁ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯦꯛ ꯇꯧꯔꯒ ꯃꯣꯕꯥꯏꯜꯗ ꯇꯥꯏꯅꯔꯤ ꯀꯩꯅೋ ꯑꯩꯁꯨ ꯃꯨꯜꯂꯅꯤ ꯑꯩꯅ ꯃꯩꯊꯛꯇ ꯉꯥꯏꯍꯥꯛꯇꯪ ꯊꯝꯃꯝꯃꯒ ꯔꯨꯝꯗ ꯆꯪꯉ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯨꯕꯅꯤ ꯁꯨꯃꯥꯏꯅ ꯀꯥꯅꯦꯗꯤ ꯀꯅꯥꯅ ꯈꯪꯒꯦ ꯍꯦꯛ ꯇꯧꯕꯒꯅꯤ ꯉꯥꯡꯍꯧꯗꯒꯤ ꯑꯩꯒꯤ ꯑꯁꯣꯏꯕꯁꯦ ꯍꯦꯛꯇ ꯌꯦꯡꯉ ꯉꯥꯡꯗꯤ ꯉꯥꯏ ꯂꯩꯔꯤꯕꯅꯤ ꯁꯤꯕꯨ ꯑꯩꯅ ꯇꯧꯒꯦꯅ ꯇꯧꯏꯔꯣ ꯑꯩꯁꯨ ꯊꯕꯛꯇꯣ ꯁꯪꯉꯤꯉꯩꯗꯣ ꯉꯥꯏꯍꯥꯛꯇꯪ ꯔꯨꯝ ꯆꯪꯉ ꯃꯣꯕꯥꯏꯜ ꯋꯥꯔꯤ ꯁꯥꯟꯅꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯉꯥꯡꯅꯤꯡꯈ꯭ꯔꯦ ꯉꯥꯡꯗ꯭ꯔꯗꯤ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯏꯀꯥꯏꯅ ꯄꯨꯔꯛꯂꯤꯕ ꯍꯪꯒꯥꯝꯁꯦ ꯅꯪꯅ ꯂꯣꯏꯅ ꯀꯥꯍꯜꯂꯦꯗꯅꯁꯦ ꯑꯩꯅ ꯑꯣꯟꯊꯣꯛꯅ ꯍꯥꯎꯅ ꯆꯥꯔꯅꯦꯅ ꯉꯥꯏ ꯂꯩꯔꯒ ꯅꯪꯒꯤ ꯃꯣꯕꯥꯏꯜꯗꯣ ꯈꯤꯇ ꯊꯝꯈ꯭ꯔꯣꯅꯦ ꯏꯕꯦꯝꯃ ꯑꯗꯨꯅꯅꯦ ꯌꯨꯝꯁꯦ ꯂꯣꯏꯅꯅꯦ ꯃꯥꯡ ꯇꯥꯛꯄ ꯇꯥꯔꯦꯅꯦ ꯅꯣꯡꯉꯥꯟꯕꯗꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯁ ꯍꯧꯖꯤꯛꯄꯨ ꯃꯣꯕꯥꯏꯜ ꯄꯥꯏꯗꯕ ꯃꯤ ꯀꯅꯥ ꯂꯩꯒꯦ ꯑꯩꯁꯨ ꯊꯕꯛ ꯉꯥꯏꯍꯥꯛ ꯆꯪꯕꯗ ꯄꯥꯏꯕꯩ ꯋꯥꯅꯤ ꯌꯥꯝꯅ ꯉꯥꯡꯉꯗꯤ ꯏꯃꯥ ꯑꯣꯏꯅꯤ ꯉꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯟꯙꯔꯥꯅꯤ ꯑꯗꯣ ꯃꯥꯅ ꯁꯣꯏꯕ ꯑꯗꯨꯗꯤ ꯌꯦꯡꯗꯕ ꯃꯈꯩ ꯃꯅꯦꯝꯕꯣꯛ ꯑꯗꯨꯗ ꯉꯥꯡꯂꯝꯂꯒ ꯔꯨꯝꯗ ꯆꯪꯈꯤꯔꯝꯃꯤ ꯃꯅꯦꯝꯕꯣꯛ ꯑꯗꯣ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ ꯀꯌꯥꯗ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯕꯤ ꯇꯧꯕ ꯉꯝꯕꯤ ꯅꯨꯄꯤꯅꯣ ꯌꯦꯡꯉꯨꯅꯦ ꯂꯥꯜꯂꯦ ꯁꯤꯗꯤ ꯍꯥꯏꯅꯤꯡꯗꯅ ꯃꯁꯤꯒꯤ ꯃꯧꯁꯦ ꯑꯩꯅꯦ ꯈꯣꯏꯗꯧ ꯂꯪꯈꯠꯂꯨꯕ ꯅꯨꯃꯤꯠ ꯑꯃꯗꯅꯦ ꯏꯕꯨꯡꯉꯣ ꯆꯧꯄꯗ ꯍꯥꯏꯖꯤꯜꯂꯒ ꯂꯣꯏꯅ ꯈꯟꯅꯍꯟꯇꯣꯛꯑꯔꯅꯤ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗꯀꯣ ꯀꯌꯥꯗ ꯍꯥꯎꯅ ꯆꯥꯔꯅꯦꯅ ꯈꯜꯂꯨꯕꯁꯦ ꯈꯣꯏꯗꯧꯁꯦ ꯑꯣꯟꯊꯣꯛ ꯂꯪꯈꯠꯈ꯭ꯔꯦ ꯁꯟꯙꯔꯥꯅꯤ ꯅꯣꯡꯉꯥꯟꯕꯗꯤ ꯐꯅ ꯀꯨꯏꯔꯦꯅ ꯇꯧꯔꯤꯁꯦ ꯆꯥ ꯆꯈꯣ ꯑꯝꯇꯪ ꯊꯛꯀꯦꯅ ꯇꯧꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯊꯣꯔꯛꯇꯦꯅꯦ ꯑꯁꯤꯁꯨ ꯑꯩꯅ ꯍꯥꯏꯅꯕ ꯇꯥꯏꯅꯦ ꯏꯃꯥꯕꯨꯅꯦ ꯆꯥ ꯆꯈꯣ ꯑꯝꯇꯪ ꯊꯛꯀꯦꯅꯦ ꯏꯕꯦꯝꯃ ꯀꯩꯗꯧꯔꯤꯒꯦ ꯑꯁ ꯅꯣꯡꯉꯥꯟꯕꯒꯅꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯉꯥꯡꯕꯁꯦ ꯑꯣꯟꯊꯣꯛꯅ ꯇꯥꯖꯅꯤꯡꯈꯤꯗ꯭ꯔꯦ ꯑꯩꯁꯨꯅꯦ ꯊꯕꯛ ꯃꯌꯥꯝꯗꯣ ꯂꯣꯏꯁꯤꯜꯂꯒꯅꯦ ꯆꯥꯛꯈꯨꯝꯗꯣ ꯆꯪꯅ ꯆꯥꯗꯣ ꯂꯣꯟꯒꯦꯅ ꯍꯣꯠꯅꯔꯤꯕꯅꯤ ꯏꯊꯟꯇꯅ ꯍꯣꯠꯅꯕꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯣꯡꯉꯥꯟꯕꯒꯅꯦ ꯉꯥꯡꯕꯒ ꯁꯛꯄꯒ ꯑꯣꯟꯊꯣꯛ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ ꯅꯣꯡꯉꯥꯟꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯌꯦꯡꯉꯨꯁꯨ ꯆꯠꯂꯨ ꯀꯅꯥꯒꯤ ꯏꯃꯨꯡꯗꯅꯦ ꯆꯥ ꯊꯛꯇꯕ ꯌꯥꯎꯔꯤꯒꯦ ꯍꯥꯏꯅ ꯅꯪꯅ ꯌꯥꯍꯧꯗꯣ ꯈꯔ ꯉꯜꯂꯗꯤ ꯐꯕ ꯍꯣꯏ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯏꯃꯥ ꯑꯩꯅꯦ ꯆꯥꯗꯣ ꯄ꯭ꯔꯞ ꯂꯣꯜꯂ ꯄꯨꯊꯣꯔꯛꯀꯦ ꯃꯈꯥ ꯑꯃꯨꯛ ꯇꯥꯕꯤꯔꯛꯑꯅꯨ ꯅꯣꯡꯉꯥꯟꯕꯁꯤꯒꯅꯦ ꯉꯥꯡꯕꯒ ꯁꯛꯄꯒ ꯇꯥꯖꯅꯤꯡꯗ꯭ꯔꯤ ꯑꯩ ꯅꯥꯀꯣꯡꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯏ ꯆꯤꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯣ
ꯅꯣꯡꯉꯥꯟꯕꯒꯅꯦ ꯃꯌꯥꯡ ꯀ꯭ꯋꯥꯛꯇꯒꯤ ꯍꯦꯜꯂꯤ ꯉꯥꯡꯕꯒ ꯁꯛꯄꯒ ꯀꯌꯥꯗꯧꯅ ꯌꯦꯡꯉꯨꯅꯤ ꯃꯅꯦꯝꯕꯣꯛ ꯁꯦꯕꯥ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯇꯧꯔꯤꯕ ꯈꯔ ꯉꯥꯡꯉꯨꯔꯒꯅ ꯃꯆꯤꯟꯁꯤꯅꯅꯦ ꯀꯟꯈꯤꯕ ꯃꯥꯟꯅꯕꯒ ꯇꯜꯂꯤꯅꯦ ꯆꯥꯁꯦ ꯃꯇꯝ ꯆꯥꯅ ꯅꯣꯡꯃ ꯊꯛꯄ ꯐꯪꯗ꯭ꯔꯕꯅꯤ ꯑꯁ ꯋꯥꯕꯅꯕꯨ ꯂꯣꯏꯔꯦ ꯊꯕꯛ ꯂꯣꯏꯁꯤꯟꯕꯒꯤ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯒꯅꯦ ꯃꯣꯕꯥꯏꯜ ꯄꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩꯈꯤꯒꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯉꯥꯡꯕꯒ ꯁꯛꯄꯒ ꯍꯣꯠꯅꯕꯗꯅꯦ ꯆꯤꯟꯁꯦ ꯈꯨꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯨ ꯑꯋꯥꯕꯅꯤ ꯇꯧꯔꯤꯁꯦ ꯃꯥꯅꯗꯤ ꯉꯝꯍꯜꯂꯔꯣꯏꯅ ꯈꯟꯕꯅꯤ ꯀꯅꯥꯏ ꯅꯝꯕꯔꯅꯣ ꯁꯤꯕꯣ ꯍꯦꯜꯂꯣ ꯁꯤ ꯅꯝꯕꯔꯗ ꯃꯤꯁ ꯀꯣꯜ ꯂꯥꯛꯑꯝꯕ꯭ꯔꯣ ꯑꯣ ꯍꯣꯏꯅꯦ ꯌꯥꯅꯤꯗ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯣ ꯈꯪꯅꯤꯡꯗꯅ ꯑꯗꯨꯝ ꯍꯪꯉꯛꯄꯅꯤ ꯍꯣꯏ ꯐꯔꯦ ꯊꯝꯃꯒꯦꯀꯣ ꯑꯁ ꯃꯥꯒꯤꯁꯤꯕꯨ ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅ ꯈꯟꯅꯒ ꯃꯤꯁ ꯀꯣꯜꯒ ꯇꯧꯁꯜꯂꯛꯏꯔ ꯀꯩꯅꯣ ꯀꯥꯟꯅꯗꯦ ꯃꯁꯤꯗꯤ ꯃꯇꯝ ꯑꯗꯨꯝ ꯂꯦꯜꯂꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏꯅ ꯂꯩꯁꯥꯔꯤꯉꯩꯗ ꯃꯣꯕꯥꯏꯜꯁꯦ ꯂꯩꯔꯝꯃꯗꯤ ꯈꯪꯒꯗꯕꯅꯤ ꯀꯗꯥꯏꯗꯩ ꯃꯧ ꯅꯍꯥ ꯑꯣꯏꯔꯒ ꯐꯪꯗꯅ ꯑꯣ ꯁꯟꯗꯥꯔꯥꯅꯤ ꯑꯃꯨꯛꯇꯪ ꯊꯣꯔꯛꯎ ꯂꯥꯛꯎꯅꯦꯍꯦ ꯏꯃꯥꯕꯨ ꯋꯥ ꯑꯃꯇꯪ ꯍꯥꯏꯒꯦꯅꯦ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯤꯒꯦ ꯔꯨꯝꯗꯨꯒ ꯊꯣꯔꯛꯎ ꯏꯃꯨꯡꯗꯨꯒ ꯂꯩꯔꯒꯅꯦ ꯊꯕꯛ ꯎꯒꯗꯕ ꯅꯠꯇꯦ ꯃꯄꯥꯟꯗ ꯊꯣꯔꯛꯇꯅ ꯀꯔꯤ ꯑꯍꯣꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯃꯦꯟꯅꯕꯒꯤ ꯊꯣꯔꯛꯎꯅꯦ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯤꯒꯦ ꯉꯥꯏꯍꯥꯛ ꯁꯪꯕꯒ ꯔꯨꯝꯁꯤꯗ ꯆꯪꯅꯐꯝꯗꯒꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯃꯁꯤꯗ ꯍꯥꯟꯅꯅꯦ ꯁꯤꯈ꯭ꯔꯒ ꯑꯩ ꯋꯥꯏ ꯁꯪꯒꯗꯕꯅꯤꯀꯣ ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯁꯦ ꯏꯁꯛꯁꯦ ꯍꯦꯛ ꯎꯗꯕꯗꯅꯦ ꯀꯧꯗꯒꯤ ꯇꯧꯔꯤꯁꯧꯔꯕ꯭ꯔꯥ ꯇꯣꯛꯅ ꯈꯣꯏꯗꯧꯁꯦ ꯂꯪꯈꯠꯈ꯭ꯔꯦ ꯑꯩꯅꯅꯦ ꯐꯝꯗꯨꯅ ꯂꯩꯕꯁꯦ ꯃꯥ ꯌꯦꯡꯕ ꯉꯝꯗꯕꯅꯦꯕ ꯊꯕꯛ ꯅꯠꯇꯕꯁꯨ ꯊꯕꯛ ꯁꯥꯅꯤ ꯃꯁꯤ ꯁꯥꯎꯅꯤꯡꯉꯕ ꯅꯨꯃꯤꯠ ꯑꯃꯗꯅꯦ ꯇꯣꯛꯅ ꯈꯣꯏꯗꯧ ꯂꯪꯈꯠꯈ꯭ꯔꯦ ꯑꯣ ꯀꯔꯤ ꯇꯧꯔꯒꯦ ꯑꯩꯒꯤ ꯁꯛꯁꯦ ꯎꯗ꯭ꯔꯕꯗꯤ ꯏꯃꯥꯗꯤ ꯂꯩꯕ ꯉꯝꯗꯕꯅꯤꯗꯣ ꯀꯔꯤ ꯇꯧꯔꯒꯦ ꯍꯣꯏꯅꯦ ꯑꯩꯅꯗꯤ ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤꯗꯣ ꯏꯕꯨꯡ ꯑꯆꯧꯕꯅ ꯅꯍꯥꯟ ꯎ ꯃꯣꯔꯣꯛ ꯈꯔ ꯂꯩꯔꯛꯄꯗꯣ ꯂꯣꯏꯅ ꯄꯠꯅ ꯃꯥꯡꯈꯤꯕ ꯇꯥꯔꯦ ꯏꯕꯦꯝꯃ ꯄꯨꯊꯣꯔꯛ ꯏꯃꯥꯅꯦ ꯅꯨꯡꯁꯥ ꯁꯥꯔꯤꯉꯩꯁꯤꯒ ꯐꯧꯗꯣꯛꯅꯕꯒꯤ ꯇꯧꯒꯦ ꯅꯪꯅꯗꯤ ꯇꯧꯔꯔꯣꯏ ꯏꯃꯥꯅ ꯑꯁꯤꯒꯨꯝꯕ ꯑꯀꯨꯞꯄ ꯃꯌꯥꯝꯁꯦ ꯎꯁꯟꯗ꯭ꯔꯕꯗꯤ ꯏꯕꯦꯝꯃ ꯌꯨꯝꯁꯦ ꯌꯨꯝ ꯑꯣꯏꯔꯔꯣꯏꯅꯤ ꯅꯪꯕꯨ ꯄꯨꯊꯣꯔꯛꯎ ꯁꯤꯕꯨ ꯊꯕꯛꯅꯤꯅ ꯀꯧꯔꯗꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒꯁꯨ ꯀꯧꯕ ꯌꯥꯕꯁꯤꯒꯅꯦ ꯑꯩꯅ ꯍꯦꯛ ꯐꯝꯕꯁꯦ ꯏꯃꯥꯗꯤ ꯌꯦꯡꯕ ꯉꯝꯗꯕꯅꯤꯗோ ꯁꯦ ꯁꯤꯒ ꯂꯩꯔꯦ ꯎ ꯃꯣꯔꯣꯛꯇꯣ ꯑꯃꯨꯛ ꯀꯔꯤ ꯊꯕꯛ ꯍꯥꯏꯒꯗ ꯋꯥꯠꯂꯤꯒꯦ ꯑꯩꯁꯨꯅꯦ ꯊꯕꯛ ꯃꯌꯥꯝ ꯁꯨꯕ ꯉꯥꯏꯍꯥꯛꯇꯪ ꯐꯝꯗꯨꯅ ꯔꯨꯝꯗꯅꯦ ꯄꯣꯊꯥꯕꯁꯦ ꯏꯃꯥꯗꯤ ꯌꯦꯡꯕ ꯉꯝꯗꯕꯅꯤꯗோ ꯁꯦ ꯃꯣꯔꯣꯛꯇꯣ ꯁꯤꯒ ꯂꯩꯔꯦ ꯐꯧꯗꯣꯛꯑꯣ ꯏꯃꯥ ꯈꯔ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯔꯨꯝꯗ ꯆꯪꯉ ꯐꯝꯃꯨꯈꯤꯒꯦ ꯑꯃꯨꯛ ꯀꯧꯔꯛꯑꯅꯨ ꯊꯕꯛꯇꯣ ꯂꯩꯔꯕꯗꯤ ꯀꯧꯕ ꯇꯥꯕꯅꯤ ꯃꯧꯅꯕꯨ ꯄꯣꯊꯥꯕ ꯌꯥꯕꯔꯅꯤꯍꯦ ꯃꯧ ꯍꯥꯏꯕꯁꯤꯗꯤ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯅꯤ ꯑꯩꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯀꯣꯏꯊꯤ ꯊꯤꯖꯟꯅ ꯊꯕꯛꯇꯣ ꯁꯨꯒꯗꯕꯅꯤ ꯑꯗꯨꯒꯇ ꯌꯨꯝ ꯑꯣꯏꯒꯗꯕꯅꯤ ꯄꯣꯊꯥꯕꯩ ꯃꯇꯝꯕꯨ ꯁꯪꯕꯔꯅꯤ ꯅꯪꯕꯨ ꯄꯣꯊꯥꯔꯕꯗꯤꯅꯦ ꯅꯁꯥꯗꯣ ꯆꯥꯎꯊꯣꯛꯇꯨꯅ ꯑꯅꯥꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯅꯁꯥꯗꯣ ꯁꯥꯖꯦꯟ ꯑꯣꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯗꯤ ꯇꯞꯅ ꯁꯨꯒꯗꯕꯅꯤ ꯈꯪꯉꯕ꯭ꯔꯣ ꯆꯠꯂꯣ ꯑꯇꯩ ꯊꯕꯛ ꯈꯔ ꯌꯦꯡꯁꯜꯂꯨꯁꯨ ꯄꯣꯊꯥꯅꯨ ꯏꯃꯥꯒꯤ ꯋꯥꯔꯤꯁꯤꯗꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯁꯦ ꯃꯤꯅꯥꯏꯗꯧꯅ ꯑꯃꯠꯇ ꯄꯣꯊꯥꯗꯅ ꯊꯕꯛ ꯁꯨ ꯑꯗꯨꯒꯇ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯒꯗꯕꯅꯤ ꯑꯁꯤꯔꯣ ꯏꯃꯥꯅ ꯄꯥꯝꯂꯤꯕꯁꯦ ꯑꯩꯅ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩꯕꯁꯤ ꯏꯃꯥꯗꯤ ꯌꯦꯡꯕ ꯉꯝꯗꯕꯅꯤꯗꯣ ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯀꯔꯤꯒꯤ ꯌꯦꯡꯕ ꯉꯝꯃꯣꯏꯗꯧꯔꯤꯕꯅꯣ ꯃꯇꯝ ꯆꯥꯅ ꯄꯣꯊꯥꯎ ꯃꯇꯝ ꯆꯥꯅ ꯊꯕꯛꯁꯨ ꯍꯧꯖꯤꯛꯄꯨ ꯄꯣꯊꯥꯗꯨꯅ ꯀꯔꯝꯕ ꯃꯧ ꯂꯩꯒꯦ ꯌꯦꯡꯉꯨꯆꯣꯅꯦꯍꯦ ꯃꯤꯅ ꯃꯌꯨꯝ ꯄꯨꯕ ꯉꯝꯅꯕ ꯍꯥꯏꯅ ꯃꯧ ꯑꯃꯃꯝꯅ ꯃꯄꯥꯟ ꯊꯣꯛꯇꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯤꯕꯗꯧꯅ ꯅꯪꯗꯤ ꯏꯕꯨꯡ ꯑꯆꯧꯕꯅ ꯁꯨꯍꯟꯕꯁꯨ ꯅꯠꯇꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡꯁꯤ ꯅꯪ ꯌꯦꯡꯁꯤꯟꯕꯗꯤ ꯌꯥꯏꯗꯅ ꯑꯁ ꯌꯥꯔꯦ ꯏꯃꯥꯒꯤꯅꯦ ꯉꯥꯡꯕ ꯍꯧꯈ꯭ꯔ ꯂꯦꯞꯇꯕꯤꯗꯣ ꯇꯧꯔꯅꯨ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯌꯦ ꯀꯔꯤ ꯊꯕꯛ ꯁꯨꯅꯤ ꯁꯨꯔꯣꯏ ꯍꯥꯏꯕꯗꯣ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯇꯥꯛꯀꯗꯕ ꯅꯠꯇꯦ ꯏꯃꯥꯒꯤ ꯇꯧꯕꯗꯣ ꯑꯗꯨꯝ ꯇꯧ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨ ꯀꯔꯤ ꯊꯣꯛꯑꯦꯅ ꯉꯥꯡꯖ ꯁꯥꯔꯤꯅꯣ ꯈꯪꯗꯦ ꯇꯥꯖꯅꯤꯡꯈꯤꯗ꯭ꯔꯦ ꯇꯥꯅꯤꯡꯉꯣꯏꯅꯦ ꯅꯪꯗꯤ ꯏꯕꯦꯝꯃ ꯏꯃꯥꯅ ꯑꯐꯕ ꯋꯥ ꯉꯥꯡꯕꯁꯦ ꯅꯪꯗꯤꯅꯦ ꯐꯠꯇꯅ ꯈꯟꯒꯗꯧꯔꯤꯕꯅꯤ ꯈꯟꯅꯅ ꯀꯥꯟꯅꯗꯦ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯗꯣ ꯁꯨꯖꯟꯅꯕꯩ ꯇꯧꯔꯨꯁꯨ ꯆꯠꯂꯣ ꯑꯁ ꯊꯣꯛꯅ ꯈꯣꯏꯗꯧ ꯂꯪꯈꯠꯈ꯭ꯔꯦ ꯀꯥꯟꯅꯗꯦ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯒꯅꯦ ꯃꯣꯕꯥꯏꯜꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯈꯤꯒꯦ ꯑꯁꯨꯝꯅ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯑꯗꯣ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯁꯦ ꯉꯥꯏꯍꯥꯛꯇꯪ ꯁꯪꯕ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯔꯨꯝꯗꯨꯒ ꯆꯪꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅꯤꯄꯥ ꯑꯗꯣ ꯁꯥꯟꯅꯔꯨꯕ ꯆꯠꯂꯨꯕꯗꯒꯤ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯀꯗꯥꯏꯗꯒꯤꯅꯣ ꯏꯕꯨꯡꯉꯣ ꯅꯃꯥꯅꯅꯦ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯑꯩꯅ ꯉꯁꯥꯏꯅ ꯆꯥꯛꯇꯣ ꯈꯔ ꯉꯜꯂꯨ ꯏꯕꯨꯡꯉꯣ ꯆꯧꯕꯗꯣ ꯆꯥꯛ ꯂꯥꯝꯃꯦꯅ ꯍꯜꯂꯛꯑꯅꯤꯅ ꯍꯥꯏꯕꯅꯤ ꯈꯪꯗꯦ ꯀꯔꯤꯕꯨ ꯇꯧꯔꯤꯕ ꯉꯥꯏꯍꯥꯛ ꯁꯪꯕꯒ ꯃꯥꯒꯤ ꯔꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩ ꯉꯥꯡꯉꯨꯔꯦ ꯅꯕꯣꯛꯇꯤ ꯐꯠꯇꯕ ꯇꯥꯅꯦꯅ ꯀꯤꯅ ꯉꯥꯡꯖꯗ꯭ꯔꯕꯅꯤꯅꯦ ꯆꯥꯛꯇꯣ ꯂꯥꯝꯃꯒꯅꯦ ꯏꯕꯣꯛꯀꯤ ꯔꯨꯝ ꯃꯣꯟ ꯃꯈꯥꯗꯨꯒꯅꯦ ꯑꯆꯥꯄꯣꯠ ꯈꯔ ꯌꯣꯝꯗꯨꯅ ꯊꯝꯕꯤꯕꯅꯤ ꯆꯠꯂꯨ ꯃꯗꯨꯗ ꯑꯣꯏꯅ ꯆꯥꯔꯒꯅꯦ ꯉꯥꯏꯍꯥꯛ ꯁꯥꯟꯅꯧꯔꯣ ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯤ ꯏꯕꯨꯡꯉꯣ ꯑꯁ
ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯩꯗꯧ ꯂꯩꯅꯣ ꯈꯪꯗꯦ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯆꯥꯛ ꯆꯥꯅꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯤ ꯉꯜꯂꯤ ꯅꯃꯥꯒꯅꯦ ꯃꯥꯟꯅꯧꯔꯕꯗꯤ ꯑꯃꯨꯛ ꯀꯔꯤ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯅꯤ ꯑꯕꯣꯛꯁꯨꯅꯦ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤꯅꯦꯍꯦ ꯉꯥꯡꯖꯕ ꯇꯟꯅ ꯉꯥꯡꯗ꯭ꯔꯕꯅꯤꯅꯦ ꯈꯪꯗꯦ ꯂꯣꯏꯅ ꯈꯣꯏꯗꯧ ꯂꯪꯈꯠꯈ꯭ꯔꯦ ꯑꯩꯅꯅꯦ ꯆꯥꯛꯇꯣ ꯆꯥꯎꯔꯒ ꯑꯃꯨꯛ ꯁꯥꯟꯅꯔꯨꯒꯦꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯨꯒ ꯍꯥꯏꯔꯝꯃꯒ ꯂꯥꯛꯏꯕꯅꯤ ꯀꯩꯗꯧ ꯂꯩꯅꯣ ꯈꯪꯗꯦ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯊꯣꯡꯉꯗꯤ ꯐꯕ ꯃꯤꯒꯤꯗꯤ ꯂꯣꯏꯅ ꯊꯣꯡꯅ ꯆꯥꯅꯍꯧꯔꯦ ꯑꯩꯁꯨ ꯆꯥꯛ ꯆꯥꯎꯔꯒ ꯑꯃꯨꯛ ꯁꯥꯟꯅꯒꯦꯅ ꯍꯥꯏꯔꯝꯂꯒ ꯂꯥꯛꯏꯕꯅꯦ ꯇꯟꯈ꯭ꯔꯦꯕꯣ ꯀꯥꯟꯅꯗꯦ ꯆꯠꯂꯣ ꯏꯔꯥꯏꯕꯒ ꯇꯝ ꯇꯧꯔꯤꯕꯅꯤ ꯑꯕꯣꯛꯀꯤꯅꯦ ꯃꯣꯟ ꯃꯈꯥꯗ ꯑꯆꯥꯄꯣꯠ ꯊꯝꯃꯤ ꯍꯥꯏꯕꯗꯣ ꯆꯥꯔꯨꯁꯨ ꯑꯗꯨꯒꯅꯦ ꯁꯥꯟꯅꯔꯨꯔꯣ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯑꯒ ꯆꯥꯛꯇꯣ ꯆꯥꯅꯕꯒꯤ ꯆꯠꯂꯣ ꯑꯆꯥꯄꯣꯠꯇꯣ ꯆꯥꯎꯔꯣ ꯑꯕꯣꯛꯅ ꯅꯪ ꯆꯥꯅꯕ ꯍꯥꯏꯅ ꯂꯣꯠꯁꯟꯗꯨꯅ ꯊꯝꯕꯅꯤ ꯃꯣꯟ ꯃꯈꯥꯗ ꯆꯠꯂꯣ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯁꯟꯙꯦꯔꯥꯅꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕꯗꯒꯤ ꯆꯥꯛ ꯆꯥꯅꯕꯒꯤꯗꯃꯛꯇ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯩ ꯁꯟꯙꯦꯔꯥꯅꯤ ꯆꯥꯛ ꯂꯣꯏꯔꯕꯔꯍꯦ ꯆꯥꯛ ꯂꯣꯏꯔꯕꯗꯤ ꯄꯨꯊꯣꯔꯛꯑꯣ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯌꯦ ꯑꯩ ꯊꯕꯛꯁꯨ ꯑꯃꯨꯛ ꯆꯠꯇꯣꯔꯤꯕꯅꯤ ꯏꯃꯥ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯁꯥꯎ ꯁꯥꯎꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯗꯨꯕꯣ ꯆꯥꯛ ꯏꯁꯤꯡꯒ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯅꯤ ꯍꯥꯏꯁꯤꯕꯣ ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣꯗ ꯏꯕꯨꯡꯉꯣ ꯆꯧꯕ ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯤ ꯈꯪꯗꯦ ꯀꯔꯤ ꯇꯧꯔꯤꯕ ꯑꯩꯅ ꯆꯥꯛꯇꯣ ꯈꯔ ꯉꯜꯂꯨꯅ ꯍꯥꯏꯕꯅꯤ ꯃꯥꯒꯤꯅꯦ ꯊꯣꯛꯄ ꯑꯗꯨꯝ ꯈꯨꯝꯃꯤ ꯈꯔ ꯍꯦꯟꯅ ꯉꯥꯡꯉꯨꯔꯒ ꯆꯤꯟ ꯀꯟꯕꯤ ꯐꯠꯇꯕꯤ ꯃꯅꯦꯝꯕꯣꯛ ꯍꯥꯏꯕ ꯇꯥꯔꯅꯤꯅ ꯇꯟꯅ ꯉꯥꯡꯖꯗ꯭ꯔꯕꯅꯤ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯆꯥꯛꯇꯣ ꯈꯔ ꯉꯟꯅꯕꯒꯤ ꯇꯧꯋꯥꯏꯗꯅ ꯊꯕꯛ ꯏꯪꯈꯥꯡ ꯍꯥꯏꯔꯦ ꯑꯩꯅ ꯈꯥꯏꯕꯣꯛ ꯑꯃ ꯁꯨꯔꯤꯕ ꯈꯪꯗꯦꯗ ꯉꯥꯡꯖꯕꯒ ꯇꯜꯂꯤ ꯀꯩꯗꯧ ꯂꯩꯅꯣ ꯃꯥꯕꯨ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯀꯔꯤ ꯑꯍꯦꯟꯕ ꯊꯕꯛ ꯁꯨꯔꯗꯅ ꯆꯥꯛꯇꯨꯗ ꯉꯟꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯑꯩꯁꯨ ꯊꯕꯛꯇꯣ ꯋꯥꯅ ꯁꯨꯔꯒ ꯆꯥꯛ ꯂꯥꯝꯃꯟꯈꯤꯗꯅ ꯊꯕꯛꯇꯣ ꯊꯥꯗꯣꯛꯑꯝꯃꯒ ꯂꯥꯛꯏꯕꯅꯤ ꯊꯣꯛꯄꯅꯤꯗ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀꯔꯤ ꯇꯧ ꯂꯩꯅꯣ ꯈꯪꯗꯦꯅꯦ ꯈꯪꯗꯦ ꯈꯔ ꯍꯦꯛ ꯉꯥꯡꯉꯨꯔꯒꯅꯦ ꯑꯩꯁꯦ ꯐꯠꯇꯕ ꯇꯥꯔꯅꯤꯅ ꯇꯟꯅ ꯉꯥꯡꯖꯗ꯭ꯔꯕꯅꯤ ꯃꯣꯏꯒꯤ ꯀꯔꯤ ꯃꯣꯕꯥꯏꯜ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯝ ꯄꯥꯏꯗꯅ ꯑꯉꯥꯡꯅ ꯂꯥꯏꯊꯕꯤ ꯀꯣꯟꯗꯧꯅ ꯀꯣꯟ ꯂꯩꯔꯕꯅꯤꯅꯅꯦ ꯉꯥꯏꯍꯥꯛ ꯆꯪꯕꯒ ꯐꯨꯠ ꯃꯥꯒꯤ ꯔꯨꯝꯁꯤꯒ ꯆꯪ ꯍꯦꯛꯇ ꯃꯣꯕꯥꯏꯜꯗꯣ ꯄꯥꯏ ꯂꯩꯔꯝꯒꯅꯤ ꯁꯥꯎꯅꯤꯡꯗꯨꯅꯈꯔ ꯉꯥꯡꯉꯕꯁꯨꯅꯦ ꯑꯩꯁꯦ ꯐꯠꯇꯕꯤ ꯇꯥꯏꯌꯦ ꯉꯥꯡꯖꯗ꯭ꯔꯕꯅꯤꯗ ꯌꯦꯡꯉꯨ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯁꯨ ꯑꯗꯨꯝ ꯌꯦꯡꯁꯜꯂꯨ ꯅꯪꯒꯤ ꯃꯧꯗꯣ ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯆꯠꯂꯤ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯌꯦꯡꯁꯟꯕꯗꯤ ꯐꯩ ꯅꯪꯅ ꯊꯕꯛ ꯁꯨꯔꯤꯉꯩꯅ ꯀꯔꯤꯝꯇ ꯍꯟꯅ ꯌꯦꯡꯗ꯭ꯔꯦ ꯑꯩꯅ ꯈꯔ ꯃꯨꯟꯅ yengsalurega ꯑꯩꯁꯦ ꯌꯥꯝꯅ ꯌꯨꯝꯃꯁꯦ ꯌꯨꯝꯒꯥꯏꯕꯤ ꯃꯅꯦꯝꯕꯣꯛ ꯀꯥꯏꯗꯣ ꯇꯥꯗꯧꯔꯤꯅ ꯈꯟꯕꯗꯅꯦ ꯉꯥꯡꯖꯗ꯭ꯔꯕꯅꯤ ꯀꯔꯤ ꯋꯥꯅꯣ ꯏꯃꯥꯅ ꯉꯥꯡꯉꯤꯗꯨꯕꯣ ꯃꯣꯕꯥꯏꯜꯗꯨꯕꯨꯗꯤ ꯑꯗꯨꯝ ꯄꯥꯏꯖꯕ ꯑꯣꯏꯔꯝꯒꯅꯤꯗ ꯃꯌꯨꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯀꯔꯤꯅꯣ ꯃꯥꯅ ꯊꯕꯛꯇꯣ ꯑꯍꯦꯟꯕ ꯁꯨꯕ ꯅꯠꯇꯦ ꯆꯥꯛꯇꯨꯗ ꯉꯟꯅ ꯊꯣꯡꯅ ꯄꯤꯖꯕ ꯉꯝꯗ꯭ꯔꯤꯕꯁꯤꯅꯦ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯐꯔꯦ ꯏꯃꯥ ꯑꯩ ꯑꯝꯇꯪ ꯆꯪꯅ ꯌꯦꯡꯉꯨꯈꯤꯒꯦ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯀꯔꯤꯗꯧ ꯂꯩꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗ ꯑꯣꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗꯀꯣ ꯃꯇꯝ ꯆꯥꯅ ꯆꯥꯛꯇꯣ ꯊꯣꯡ ꯉꯝꯗꯦ ꯃꯁꯤ ꯆꯪꯉꯨ ꯔꯨꯝꯗꯨꯒ ꯆꯪꯉꯨꯕꯗꯨꯒ ꯃꯣꯕꯥꯏꯜꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯍꯔꯥꯎꯅꯤꯗꯣ ꯉꯥꯡꯖꯕꯒ ꯇꯜꯂꯕꯅꯤꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧ ꯅꯍꯥꯁꯤꯡꯁꯤ ꯎꯕꯗꯅꯦ ꯀꯤꯗꯨꯝ ꯀꯤꯖꯩ ꯃꯅꯦꯝꯕꯣꯛꯇꯒꯤ ꯂꯣꯏꯅ ꯉꯝꯕꯤ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯗꯅ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗꯒꯤ ꯆꯤꯡꯕ ꯀꯤꯗꯨꯝ ꯀꯤꯖꯩ ꯉꯥꯡꯒꯗꯕꯒ ꯁꯟꯙꯦꯔꯥꯅꯤ ꯑꯗꯣ ꯆꯥꯛ ꯊꯣꯡꯒꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯁꯟꯙꯦꯔꯥꯅꯤ ꯑꯗꯣ ꯐꯅ ꯀꯟꯅ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯁꯟꯙꯦꯔꯥꯅꯤ ꯑꯗꯣ ꯇꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯟꯙꯦꯔꯥꯅꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯁꯟꯙꯦꯔꯥꯅꯤ ꯑꯗꯨꯗ ꯐꯣꯟ ꯈꯔ ꯀꯟꯅ ꯀꯧꯕꯗꯨꯒ ꯁꯟꯙꯦꯔꯥꯅꯤ ꯑꯗꯣ ꯄꯥꯈꯠꯄꯣꯏ ꯀꯤꯕꯣꯏ ꯇꯧꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯩꯃꯥ ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯑꯣꯟꯊꯣꯛꯅ ꯉꯟꯅ ꯂꯥꯛꯈ꯭ꯔꯦ ꯀꯩꯅꯣ ꯑꯩꯅ ꯊꯦꯡꯅ ꯇꯧꯔꯤꯕ꯭ꯔꯥ ꯑꯩꯕꯨ ꯆꯥꯛ ꯊꯣꯡꯒꯅꯤ ꯀꯥꯏꯕ ꯀꯥꯎꯔꯦꯅꯦ ꯇꯧꯔꯤꯁꯦ ꯁꯤꯕ ꯇꯥꯔꯦꯅꯦ ꯉꯁꯤꯗꯤ ꯑꯁ ꯊꯣꯛꯅꯤꯗꯀꯣ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯁꯨꯛꯀꯟꯅ ꯀꯧꯔꯤꯕꯁꯦ ꯀꯅꯥꯒ ꯑꯗꯨꯛꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯣ ꯍꯧꯖꯤꯛꯄꯨ ꯆꯥꯛ ꯊꯣꯡꯗꯕ ꯃꯈꯩ ꯅꯪꯅ ꯔꯨꯝꯁꯤꯒ ꯆꯪꯗꯨꯅ ꯋꯥꯔꯤ ꯑꯗꯨꯛ ꯆꯤꯟꯅ ꯁꯥꯟꯅꯔꯤꯕꯗꯣ ꯀꯅꯥꯅꯣ ꯑꯩꯁꯨ ꯈꯔ ꯈꯪꯕ ꯌꯥꯏꯗꯅ ꯏꯃꯥꯅ ꯁꯣꯝꯗ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯅ ꯐꯔ ꯑꯣꯟꯗꯨꯅ ꯈꯥꯡꯗꯨꯅ ꯂꯩ ꯀꯩꯗꯧ ꯂꯩꯒꯦ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯀꯩꯅꯣ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪ ꯐꯝꯗꯨꯅ ꯏꯃꯥꯟꯅꯕꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯀꯨꯏꯔꯦ ꯁꯥꯟꯅꯗꯕ ꯍꯥꯏꯅ ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯉꯟꯅ ꯂꯥꯛꯏꯗꯅ ꯑꯁ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕꯅꯤ ꯀꯥꯏꯕ ꯀꯥꯎꯅꯤꯌꯦꯕ ꯍꯧꯖꯤꯛꯄꯨ ꯅꯪꯅ ꯔꯨꯝꯗ ꯆꯪꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯃꯥꯟꯅꯕꯤꯗꯨꯕꯨ ꯀꯔꯝꯕ ꯅꯃꯥꯟꯅꯕꯤ ꯃꯊꯧ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯣꯅꯦ ꯑꯩꯅ ꯑꯁꯣꯝꯗ ꯆꯥꯛ ꯂꯥꯝꯃꯦꯅ ꯆꯥꯛꯆꯥꯔꯨꯔꯅꯤ ꯑꯩꯅ ꯊꯕꯛ ꯊꯥꯗꯣꯛꯑꯝꯃꯒ ꯂꯥꯛꯏ ꯏꯃꯥꯗꯨꯁꯨ ꯆꯥꯛ ꯂꯥꯝꯃꯦꯅ ꯉꯥꯡꯕ ꯇꯟꯗꯅ ꯃꯄꯥꯟꯗ ꯃꯕꯨꯛ ꯄꯥꯏꯅ ꯐꯔ ꯑꯣꯜꯍꯧꯔꯤ ꯑꯍꯜ ꯑꯃ ꯂꯩꯔꯕꯗꯤ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯄꯤꯖꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗ꯭ꯔꯤꯕꯁꯦ ꯀꯔꯤꯅꯣ
Kayarak adumna tawkigidoribano nangsdi as yarese nangine ngang ba hokraga nang ngang bado leptabra tawranu aisu imanabi ga ngahak phamduna wari sanabadagi kawthori do jamna pangtheng theng basunati aine prap tho jangaga sakto thonga puthoragi haba kaisu kuiroi ngahak tang ngairo adugane sakcharga saklo kadai dagi ngaibano thabak loi thado thamami bani nangse iman handak kharani se mobile yamna pai ngangi ko ingonda oidaba tawganu karan tawraba ai phatti haiganu ko aini haibi haijani kari wanu haisbo imana kari hairibano madu hanubiduna khangbra khangdabra madunane kari wari mutam salibano aina phamna leibase ma yengba ngamdabani khangani ma oida padaba ite naw khanana bagena wari yam tamsanba hibrai bunia ngasidi khangane ba imado oida padaba aina isam sana wari sanaba sigmana kari henba tamsalamna khangani ngasidi imana kari gino moitamoda oida padaba wari maya ma tamsilaga imung manung kaina bagi silibase aina isam sana wari khara sanaba siga imana kari henba wari tamsandana moitamono ingonda ngangi bano asukuina ngangdaba tamose aidi kari tamsingani haigi biama aina ubaduni dana ibungo sobada tamibado tawbu tawdro thaba inkhang mayama thadoga room da changna wari sanaduna leigani aduk munna wari saneba namana bidibu karambanuni he thaba ka suni haiba khangdaba namana bido wari sanadagi sarupudi thaba kanba namana bidu sanawdana kanano karino su khangdi maunang bu adu kuina mobile leiba hona bro yari ima gine namon phatta bidu tawranu wari sanagera sanaragira mado aigi warini imana maduda yangsinbagi mathau tade karigi tamoda oida padaba tamsalino imana ne aigi khongtang khuting yangsili haibase iloina khangi aina ngahaktan phambase yengba ngamdabani aduna ne oida padaba wari mayama tamsilaga yumasidagi tanthokina bagi silibani iloina khangi ima aigi asoibado yengnam ngamdabani aba as yare sandharani aina ne ibungo sobada kari shu henba tampanati nanga tawbado aduni aina tamibase henbu henmanro nongan badagi numit taba phawbase mobile amaga dum lei yengu chalu kero lekai siga nangi matawdo kana tawge aidana ngang sumna sandharani ado masagi moral adudi yengdaba makai ahal oirabi hanubi aduga manaduna arangnana singthakta khumduna manembok aduda maral sinabagi honarami manembok ado sandharani gi mato aduda yamna sauninglammi adubu yumado kai kini khanduna tumina adum leirami hey sandharani karigino nangna imada mu ngarang ngangkhatuna imagi sinthakta khumibado adumai tawnuko ai yaningde mau oirabadine tumina taba tamgadabani mado mau amagi tawpam topa niyomni imana saurabas nang hanthagadabani ahal lama yumsiga leirabadi matam sana sak pizaba haibase nangina thawni hayengdei sak to khara nganabagi taw asi hairamlaga mapuroiba do thabak sunabai damakta satkirami pharedana nangi maramdagi sak lamduna laglibai sani pado sak chaduna satkredana ne sak ha pura nuibi ma saningdare si punamakse imana loina thon bangatani imana na sani pado oida pado wari mayama sem saduna tamsilagani aibu yumasidagi khanaraga tanthon rag imari nungai na lehorani do si punamakse imana loi thon banatro aina nangonda kari ahenba wa haidana tamsindana khanahan gadoribano ai loina khangi imana ne agi khongthang khuni krak yangsili haibase aduna bo nasani padabo oida padaba mayam tamsilaga yumase kaina basili banatro hai sandarania saknaga saklambani oida padaba wado nganganu taningde aina kari ahenba tamsiladana yumase kaina bagi singadoribano yumase kai khrani khanduna aina ni semjingnabe honaribani ima lale ibi ma ngangjara ima lale noma sandharani gi mapuroiba ado sandharani gi mowong matawado asengbado khangnabagi damakta thabak suba satlibani haidana mayumdagi thoraklaga tumina lumduna sandharani gi mowong matawado yengnabagi damakta yum adugi maningthom aduda sangduna lumduna yenglami misidi huramba phagi asengba khangnabagi damakta kana dedi sak sungal laroidabada ngahaktang koibudum thokhige dhokna mata dum sakri da ko moitamo su thabak suba satkre masigi hanubi shu koiba satkre sani pasu sana ba satkre kana de jase manghan ba yade phone da nungai na ne hippaga wari dum sana rukhige kana de
ꯑꯁꯨꯝꯅ ꯁꯟꯙꯥꯔꯥꯅꯤ ꯑꯗꯣ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯈꯟꯗꯨꯅ ꯔꯨꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯆꯪꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯟꯙꯥꯔꯥꯅꯤꯅ ꯍꯨꯔꯥꯟꯗꯨꯅ ꯑꯇꯣꯞꯄ ꯅꯤꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯑꯗꯣ ꯃꯥꯒꯤ ꯅꯤꯄꯥ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯃꯥꯒꯤ ꯅꯤꯄꯥ ꯑꯁꯤꯗꯤ ꯁꯟꯙꯥꯔꯥꯅꯤꯒꯤ ꯑꯁꯦꯡꯕ ꯑꯁꯤ ꯀꯔꯤꯁꯨ ꯈꯪꯉꯝꯗꯦ, ꯑꯗꯨꯕꯨ ꯍꯨꯔꯥꯟꯗꯨꯅ ꯁꯟꯙꯥꯔꯥꯅꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯉꯁꯤ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯟꯙꯥꯔꯥꯅꯤ ꯑꯗꯣ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯣ ꯃꯥꯒꯤ ꯃꯅꯤꯡꯗ ꯂꯦꯞꯄꯤ ꯍꯥꯏꯕꯗꯣ ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯈꯩ ꯇꯨꯃꯤꯟꯅ ꯐꯣꯟ ꯑꯗꯨꯗ ꯋꯥꯔꯤ ꯑꯗꯣ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯤꯄꯥ ꯑꯗꯨꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯁꯟꯙꯥꯔꯥꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯣ ꯂꯣꯏꯅ ꯇꯥꯗꯨꯅ ꯑꯃꯗꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅꯤ ꯅꯍꯥꯟꯃꯈꯤꯗꯤꯅꯦ ꯃꯤ ꯎꯈꯤꯅꯤꯅ ꯍꯨꯔꯥꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯉꯁꯤꯗꯤ ꯀꯅꯥꯝꯇ ꯂꯩꯇꯦ, ꯏꯅꯦꯝꯕꯣꯛꯁꯨ ꯂꯩꯇꯦ, ꯑꯗꯨꯒ ꯏꯄꯨꯔꯣꯏꯕꯁꯨ ꯂꯩꯇꯦ, ꯆꯥ ꯅꯤꯄꯥ ꯁꯥꯟꯅꯕ ꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒꯗꯤ ꯐꯣꯟꯁꯦ ꯇꯧꯔꯛꯄꯅꯤ, ꯅꯪꯗꯤ ꯑꯝꯇ ꯇꯧꯔꯛꯀꯅꯤꯁꯨ ꯈꯪꯗꯦ, ꯍꯣꯏꯑꯕ ꯑꯗꯨꯅꯤꯑꯕ ꯀꯌꯥꯗ ꯇꯧ ꯉꯝꯃꯤꯕ ꯅꯨꯄꯤꯅꯣ ꯌꯦꯡꯉꯨꯅꯦ, ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯅꯪ ꯅꯤꯄꯥ ꯌꯥꯝꯅ ꯈꯪꯅꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯪ ꯑꯗꯨꯅꯤ ꯑꯁ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ, ꯀꯅꯥꯝꯁꯨ ꯂꯩꯇꯕꯅꯤꯅꯦ, ꯐꯣꯡ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ, ꯅꯍꯥꯟ ꯃꯈꯩꯗꯤ ꯇꯥꯈꯤꯅꯤꯅ ꯍꯨꯔꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯗꯨꯅꯤ ꯌꯥꯏ ꯀꯩꯅꯣ, ꯅꯪꯅ ꯍꯥꯏꯕ ꯃꯇꯝꯗ ꯊꯣꯔꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ, ꯑꯗꯨꯕꯨ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ, ꯑꯩꯅꯦ ꯆꯥꯛ ꯊꯣꯡꯅꯕꯒꯤ ꯇꯧꯔꯨꯈꯤꯒꯦ, ꯀꯣꯟꯅ ꯑꯃꯨꯛ ꯋꯥꯔꯤꯗꯣ ꯁꯥꯟꯅꯔꯁꯤ꯫ ꯍꯩ ꯆꯤꯟꯊꯤꯕꯤ, ꯇꯧꯉꯝꯕꯤ, ꯀꯅꯥꯅꯣ ꯅꯪꯅ ꯍꯨꯔꯥꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ? ꯍꯩꯃꯥ ꯀꯩꯅꯣ ꯃꯥꯗꯤ ꯊꯕꯛ ꯁꯨꯕꯅꯤꯅ ꯆꯠꯈ꯭ꯔꯒ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯃꯥꯗꯤ ꯂꯣꯏꯅ ꯇꯥꯔꯝꯃꯅꯤꯕ, ꯁꯤꯔꯦꯗꯅ ꯉꯁꯤꯗꯤ ꯀꯣꯛꯇ ꯌꯥꯎꯔꯤꯕ ꯁꯝ ꯈꯔꯁꯦ ꯂꯣꯏꯅ ꯐꯣꯏꯈꯤꯕ ꯇꯥꯔꯦꯅꯦ ꯇꯧꯔꯤꯁꯦ, ꯀꯩꯅꯣ ꯃꯁꯤꯅ ꯀꯗꯣꯝꯗꯒꯤ ꯀꯃꯥꯏꯅ ꯊꯣꯔꯛꯏꯅꯣ ꯇꯧꯔꯤꯁꯤꯅ? ꯅꯪꯅ ꯑꯩ ꯈꯪꯗ꯭ꯔꯅꯦꯅ ꯇꯧꯕꯗꯣ ꯉꯁꯤꯗꯤ ꯈꯖꯥꯏꯗꯣ ꯅꯪ ꯈꯪꯉꯕ꯭ꯔꯥ? ꯅꯪ ꯈꯪꯉꯕ꯭ꯔꯥ? ꯇꯧꯉꯝꯕꯤ, ꯌꯨꯝ ꯑꯁꯤꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯑꯇꯣꯞꯄ ꯅꯤꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ, ꯏꯃꯥꯗ ꯅꯪꯅ ꯐꯠꯇꯕ ꯇꯥꯍꯟꯕꯤ, ꯈꯪꯉꯕ꯭ꯔꯥ? ꯑꯣꯛꯇꯕꯤ ꯅꯨꯄꯤ, ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯪ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ? ꯀꯔꯤꯒꯤꯅꯣ? ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯃꯁꯤꯗꯒꯤ, ꯇꯥꯃꯣ ꯑꯝꯇ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ, ꯁꯤ ꯋꯥꯐꯝꯁꯦ ꯂꯩꯀꯥꯏ ꯇꯥꯔꯕꯗꯤ ꯂꯣꯏꯅ ꯆꯣꯞꯄ ꯇꯥꯔꯦ, ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯍꯥꯏꯕꯅꯦ ꯇꯥꯃꯣ꯫ ꯀꯔꯤꯒꯤ ꯉꯥꯏꯕ? ꯀꯔꯤꯒꯤ ꯉꯥꯏꯕꯅꯣ? ꯅꯪꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯌꯨꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ, ꯑꯗꯨꯒ ꯅꯪꯅ ꯑꯇꯣꯞꯄ ꯅꯤꯄꯥ ꯈꯪꯅ ꯆꯥꯟꯅꯅꯒ ꯇꯧꯔꯗꯅ, ꯈꯪꯉꯕ꯭ꯔꯥ ꯅꯪ? ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯒ ꯅꯪꯅ ꯑꯣꯛꯇꯕꯤ ꯑꯣꯟꯕ ꯑꯗꯨꯗꯤ ꯌꯥꯔꯣꯏ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯑꯣꯛꯇꯕꯤꯗꯤ ꯃꯄꯥꯟꯗ ꯂꯩꯔꯁꯨ ꯆꯠꯂꯣ, ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ, ꯑꯣꯛꯇꯕꯤ ꯅꯨꯄꯤ, ꯇꯧꯉꯝꯕꯤ, ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯆꯠꯈ꯭ꯔꯣꯅꯦꯍꯦ꯫ ꯍꯩ ꯀꯔꯤ ꯇꯧꯅꯤꯕꯅꯣ ꯅꯣꯏꯕꯥꯏꯅꯤꯕꯣ? ꯀꯩꯅꯣꯅꯦꯍꯦ, ꯇꯥꯕ ꯌꯥꯗꯗꯨꯅ ꯆꯪꯉꯛꯏꯕꯅꯤ, ꯀꯔꯤ ꯇꯧꯔꯒꯦ ꯏꯕꯨꯡꯉꯣꯆꯧꯕ? ꯏꯃꯥ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯑꯣꯛꯇꯕꯤ ꯅꯨꯄꯤꯅꯤ, ꯃꯥꯅ ꯃꯣꯕꯥꯏꯜꯁꯤꯒ ꯑꯇꯣꯞꯄ ꯅꯤꯄꯥ ꯈꯪꯅ ꯆꯥꯟꯅꯅ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕꯗ ꯑꯣꯏꯅ ꯐꯥꯒꯦꯅ ꯐꯥꯔꯤꯕꯅꯤ꯫ ꯏꯃꯥ ꯀꯥꯟꯅꯗꯦ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯨꯝ ꯑꯁꯤꯗ ꯇꯥꯟꯊꯣꯛꯑ ꯆꯠꯂꯣ, ꯌꯨꯝ ꯑꯁꯤꯗ ꯃꯁꯤ ꯂꯩꯕ ꯌꯥꯔꯣꯏ, ꯑꯩ ꯃꯁꯛꯀ ꯁꯨꯡꯌꯦꯡ ꯌꯦꯡꯅꯤꯡꯗꯦ ꯏꯃꯥ꯫ ꯍꯦ ꯏꯕꯨꯡꯉꯣꯆꯧꯕ, ꯅꯥꯈꯣ, ꯁꯥꯎꯒꯠꯈꯤꯅꯨ, ꯌꯨꯝ ꯑꯁꯤꯗꯒꯤꯅꯦ ꯋꯥꯐꯝꯁꯦ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯕꯗꯤꯅꯦ ꯂꯩꯀꯥꯏꯁꯤꯗꯅꯦ ꯋꯥꯔꯤꯅꯒꯗꯧꯔꯤꯕꯅꯤ, ꯅꯥꯈꯣ꯫ ꯀꯔꯤꯒꯤꯅꯣ ꯁꯟꯙꯥꯔꯥꯅꯤ ꯅꯪꯅ ꯑꯗꯨꯝꯅ ꯑꯣꯏꯗꯕ ꯊꯕꯛ ꯇꯧꯔꯤꯕꯗꯣ? ꯑꯩꯗꯤ ꯆꯤꯡꯅꯕ ꯀꯨꯏꯔꯕꯅꯤ, ꯑꯩꯅ ꯍꯦꯛ ꯉꯥꯡꯉꯨꯔꯒꯅ ꯑꯩꯁꯦ ꯐꯠꯇꯕ ꯇꯥꯔꯅꯤꯅ ꯈꯟꯅ ꯉꯥꯡꯗ꯭ꯔꯤꯕꯅꯤ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ? ꯃꯁꯦ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯠꯇꯦ, ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯃꯣꯕꯥꯏꯜ ꯄꯥꯏꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ? ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯉꯁꯤꯗꯤ ꯆꯨꯝꯂꯕ꯭ꯔꯥ? ꯏꯃꯥ ꯋꯥ ꯉꯥꯡ ꯀꯥꯟꯅꯗꯦ, ꯃꯁꯦ ꯌꯨꯝꯁꯤꯒ ꯇꯥꯟꯊꯣꯛꯈ꯭ꯔꯒꯅꯤ ꯋꯥꯏ ꯁꯪꯒꯗꯧꯔꯤꯕꯁꯦ, ꯍꯧꯖꯤꯛꯃꯛ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯁꯟꯙꯥꯔꯥꯅꯤ ꯑꯗꯣ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯍꯨꯔꯥꯟꯗꯨꯅ ꯑꯇꯣꯞꯄ ꯅꯤꯄꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯩ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯟꯙꯥꯔꯥꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯟꯙꯥꯔꯥꯅꯤ ꯑꯗꯨꯅ ꯃꯥꯅ ꯇꯧꯈꯤꯕ ꯀꯌా ꯑꯗꯣ ꯂꯥꯜꯂꯦ, ꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝꯕꯣꯛꯇ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯈꯤ꯫ ꯁꯟꯙꯥꯔꯥꯅꯤꯅ ꯃꯥꯒꯤ ꯃꯔꯥꯜ ꯑꯗꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯅꯣꯟꯖꯕꯗꯨꯒ ꯃꯅꯦꯝꯕꯣꯛ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯐꯔꯦ, ꯍꯧꯈꯤꯕꯗꯣ ꯍꯧꯈ꯭ꯔꯦ, ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤꯅꯦ ꯌꯨꯝꯒꯤ ꯃꯧꯅ ꯑꯗꯨꯝꯅ ꯑꯇꯣꯞꯄ ꯅꯤꯄꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯦ ꯇꯧꯍꯩꯗꯦ, ꯈꯪꯗꯦꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯤꯅꯅꯦ ꯃꯆꯥ ꯃꯋꯥ ꯂꯪꯊꯣꯛꯑꯃꯒ ꯃꯌꯨꯝ ꯄꯥꯜꯂꯤꯃꯤ ꯍꯥꯏꯗꯅ, ꯇꯧꯍꯩꯗꯦꯀꯣ ꯁꯟꯙꯥꯔꯥꯅꯤ, ꯏꯃꯥꯗꯤ ꯅꯉꯣꯟꯗ ꯌꯨꯝ ꯑꯁꯤꯒꯤ ꯐꯅꯕꯒꯤꯗꯃꯛꯇꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥꯡꯉꯤꯕꯁꯦ, ꯅꯪꯅꯅꯦ ꯐꯠꯇꯅꯇ ꯈꯜꯂꯤ, ꯅꯆꯥꯅ ꯄꯨꯔꯣꯏꯕꯗꯣ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡ ꯍꯤꯡꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯂꯥꯏꯗ ꯈꯣꯏꯔꯝꯗꯨꯅ ꯅꯆꯥꯅ ꯄꯨꯔꯣꯏꯕꯗꯣ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤ,
ꯌꯨꯝꯒꯤ ꯃꯧꯅ ꯑꯗꯨꯝꯅ ꯑꯇꯣꯞꯄ ꯅꯤꯄꯥ ꯈꯪꯅ ꯆꯥꯅꯕ ꯇꯧꯍꯩꯗꯦꯀꯣ ꯌꯨꯝ ꯑꯁꯤꯒꯤꯅꯦ ꯏꯖꯠ ꯅꯪꯒꯤ ꯅꯈꯨꯠꯇꯅꯤ ꯑꯁꯨꯝꯅ ꯃꯅꯦꯝꯕꯣꯛ ꯑꯗꯨꯅ ꯁꯟꯙꯔꯥꯅꯤ ꯑꯗꯨꯗ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯗꯅꯕꯒꯤ ꯑꯃꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯏꯖꯠ ꯄꯨꯝꯕꯗꯣ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯁꯤ ꯊꯕꯛꯁꯦ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯁꯟꯙꯔꯥꯅꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯔꯇꯨꯟꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯊꯪꯗ ꯑꯅꯧꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛ ꯃꯌꯥꯝꯅ ꯁꯣꯏꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯅꯨꯡꯁꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ